ngasi ayu phong ki ba tongan ba manipuri sifong sing digi maru oibi I paw sing khonga charakana manipur top channel gi maike digi mem da share to zigi han da maru oiba paw moina nau na miyoi kun si re satru ka kun gi mari positive oire hau ki ba pung kun gi mari da miyoi sahum ga kuntra ka tere na ba phagre active case ki masing lising taru ko satru ka manga da haigat la kre han su paw mana phongli manipur covid-19 gi laisat makha ta na adumak kiningai oidi lakshin mangam da bigi phibam amada lairi haibigi achangba khudam ama oina haukiba pung kun gi mari da miyoi kun siraga satru ka kun gi mari na positive oiriba miyoi satru ka kun gi mari asi general population dagini amasum BRDL Jennings ta mathau toba miyoi ani positive oi khalakpadigi numit humni thangna na covid-19 test tawkhidre karigumba Jennings ta test taromba thoklabadi covid positive oibigi masing asi hena wang khalamba yai haina launari haina su pawamana makhatana su phungdorakli makasa tharak poina atopa paw khara namo ambulancing maram sadana siren khongba yaroi state asida covid-19 gi laisa sandorokpa thingna ba lainga na curfew laktoktuna laibadagi lambi ikom satpa yabi khudong chaba lairaba maramna ambulancing na maram sadana siren khongdana ba ngasi manipulinga ki medical directorate na order ama thokre district tareta curfew thamkhibna lambi gi mahok sagum gari sendre ikom na ambulancing satpa yare siren khongduna satpa kanadre masina miyamda wakhal langtaknaba aki tujumu pire lambi sinba natragana thinglamba matamna siren khongba natana atai matangda khongdana ba CMO sing MS sing private hospital sing ambulance service agency sing da khangan khre haina su pawamana pali atopa marueba pawamana positive oiruraba sing thama pan vaccine kaproidabani covid-19 positive oirubadigi naba pharaklaba miyoi sing laiset asigi vaccine kapthoknabagidamak yamdrabda negative takiba numitigi thama pangi matungda kapthokadabani haina Central Technical Advisory Board on Immunization NTAGI gi mekedi gi phungdorakli paw sin hai mamang the National Technical Advisory Board on Immunization NTAGI gi mekedi gi covid narubadigi pharaba miyoi sing adu tha tarukki matungda vaccine kapkadabani haina motpi khibane adubo nahonana thama pangi matam kanagadabani haibigi recommend pirakibani panel asina covid-19 nadriba miyoi singnasu vaccine gi ahanba dose phanglaba matungda anisuba dose ki damak sayol mari dagi nipan oirambadagi sayol taraga nithoi dagi taraga taruk phaw matam kanagadabani haina phongdokhiba lekhre expert panel asina national amadi international gi thakta covid-19 na narubadagi phagalabasingna vaccine kapthokpada khwaidagi sunagadaba matam singi report sing khonggalaba matung recommendation adu ngasi puthorakpani thama pangi matam kanabasina covid-19 narubadagi phagalaga miyoi sing aduda vaccine ki kanaba hena phangba yagani haidi amasum miron bi amade angang selibi mama singsu covid-19 gi vaccine kapthopu yaragani masigi dama union health ministry gi maikidigi numit khara asigi manungda khanaduna lakhot piyaba thodang sing lauragani lonana world health organization gi maikidigi su covid-19 na narurabasingna yamdrabda thataruki matam kanabasina vaccine gi ahanba dose ki kanabi hena phangi haina phongdokpasu leire NTAGI gi maikidigi covid-19 gi ahanba dose phanglaba matung nauna covid positive oirakpa miyoi singi oinadi yamdrabda sayol maridagi nipan phawbigi matungda vaccine gi anisuba dose kapkadabani haina phongdokhiba leikre lonana monoclonal antibodies amadi convalescent plasma sizinakhiba covid-19 gi anabasingna hospital dagi hankraba matung tha ahum gi matungda vaccine kapnana ba poktak su pikre lonana masagi anabana maramoiduna hospital da ICU yauna naruraba anabasing gi oinadi ahanba vaccine gi dose phanglaba matungda anisuba dose gi dama yamdrabda sayol nipan gi matam kanagadabani sohaikre ningsingba yabade haujuk makki vaccine kapaga mari lainana health ministry na piba protocol gi matung inadi covid narubadigi fagalakra miyoi sina sayol nipan gi matungda vaccine kapa yagani amadi miron bemasum angang seliba mama singda vaccine kaptana ba athingba thamlibani haina agency digi phangba pawduna su makhatana phongdorakli atapa pawmra mem social media da mask matana viral okhibudigi matana update masang thang thamjaramge PIC da covid-19 guideline thugairuba ma detain toroga fine thiankre ngarang khombong PIC da covid-19 gi guidelines thugairuba nupa ama pasu police na detain tawduna mari leinaba magistrate puthokduna fine thiankre nupa adudi maklang makhale kaidigi wohengbam brojen singa sei kun gomde apokpa laji kawi hari government na laukhokiba covid-19 gi guidelines sing
Kumbong PAC mahana guidelines thugaiduna social media video kaya viral sakhi mahana karem kathai na bamong doctor singda marks upagi matangda ngang sakpasing kaya su video sing aduda yauri Nakala na ngasi su tungan mafam sing na Manipur Police Department na government na lauthokiba COVID-19 gi guidelines sing thugai sing tungan ba mafam sing da detain to bugo loina na fine thian bagi thabak leptana sathaki Manipur Police Department gi COVID-19 nodal officer IGP Ops E Priyokumar ngasi tholak pachirula magi matung ina guidelines sing thugai bigi punami sam ga marf gom da detain to ki amasum apon balupa lising humfuga mariga satruk fine thian ki hainasu pao sina mayek sing na pali marak thana state si wang mathok para maroiba pau khra mem hapsaramgi covid ki sikhibasing poloiba miye adusu sikre pandemic hek tholakibadagi covid-19 nabadagi sikhiba miye sahum henbagi aroiba mathau mangam ningthi jana pangthokiba Haryana gi Share Municipal Corporation gi official Pravin Kumar Singh Nipugomdai covid positive okiba numit ninigi tungna ngarang numidang private hospital amata laikidre haina municipal corporation adugi wangang loi amana phongdokre haina su paw amana palli atopa maroiba paw khrana mu siba masing hengalakpa yengsina na ba committee semkhre Manipur COVID-19 license maram oiraga mi sibigi sang hengalangli basi kam down oirakli bano kam down hantan ba yagadagi haibina singbu yengsina na ba report ama pikhalang na ba Manipur lenga na mi itare na saba expert committee ama ngasi semkhre Manipur ki Deputy Secretary Health and Family Welfare na thokiba order amagi matungina expert committee sigi Chairman Health Services ki Director Dr. K. Rajon ogini ate members sing adudi RIMS ki Director Dr. A. Shanta Zenims ki Medical Superintendent Dr. K. S. Lokeswar Babina Diagnostic Managing Director Dr. T. S. Dabali Indian Medical Association Manipur State Branch ki Dr. S. Zugindro Ministry of Health and Family Welfare gi Regional Director Dr. L. Asananda amasum Health Services ki Additional Director Dr. Lanthari Marani hains pawman makata na phongdoki atopa amana center sing numit mangani gi mamang na khangan gadabni district khudima ki vaccine kapa daba center sing vaccine kapa numit mangani gi mamang na state nodal officer immunization da suksoi soidana khangala kadabani haina state nodal officer immunization Manipur Dr. T Manihana thokpa office memorandum amana khangalakli memorandum aduna makhata na hai district khudimakta sahi taraga nipana gi nifuga mari fawbagi vaccine kap kadabasingi matam laukthokpa kaloina session chathagadaba numit humni gi mamangda online thagat kadabani mamangna session amada beneficiary samakha vaccine kaplamba do housing center singna makhoi de lairiba vaccine gi stock adugi matungina khudong sa kadaba yenglaga kaplagani haina su makhata na phungdorakli marak thana yamna maruri pa paw mana Singapore gi virus India gi ahum suba web oibi angang sing khudong thiningai oigani flight thingbiu Kejriwal Hauzik Singapore sandoktuna lairiba covid ki virus makhal asi sahi noriba angang singda hena khudong thiningai oi karigumba India yogrolabadi leba asida covid-19 gi ahum suba web ki saitheng mayok nagadaba maramna leba ani gi marakta pairiba international flight sing khudakta thengjinna ba hotna biu haina Delhi gi Chief Minister Arvind Kejriwal na Prime Minister Narendra Modi section overall pikre hari amasum Kejriwal na hai Hauzik Singapore nangna sandurali COVID-19 gi virus makhal asi sahi nauriba angang singda ka hina khudong thiningai oi haina akhang ahi singna mot thamnakhre karigumba Singapore gi license asi India da Europe tarabadi leba asina COVID-19 gi ahum subu wave ki saitheng mayonagani maram asina leba ani gi marakta flight paithok paisin tawbagi thabak sing lephangadabani leba asigi konung oiriba New Delhi da COVID-19 gi ani subu wave na misimina sakya thokonduna tangdu laita daba phibam ama mayok naraba matung haukiba numit khara asida COVID-19 gi phibam fagalagli satliba tha asida nomagi manungda positive oibigi sang asi lising kungani pan yauduna khwairigi awang bo oikibani adubo sayol asigi leba pokpo numitagi supnatagi case lising manga da hantarakle Southeast Asia gi COVID-19 laksin mangam khraba Singapore amadi Taiwan singba laibak singi marakta hauzik phawba flight paithok pasin tawbada athingba thamlibani maram asina hairiba laibak singamadi India gi marakta passenger flight sing thingjinbagi tangai fadabalai Singapore go oina su hauzik laiba aduda oiriba phibam adugi yenglaga dining restaurant sing athingba thangkhre amadi yariba makhai work for home gi mawong sing chathanali
ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯤꯇꯤ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟꯒꯤ ꯃꯑꯣꯡꯗ ꯃꯤꯆꯝ ꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯃꯤ ꯄꯨꯟꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯁ꯭ꯀꯨꯜ 8 ꯑꯃꯁꯨꯡ ꯍꯣꯝ ꯕꯦꯁ ꯂꯔꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯃꯈꯥ ꯇꯥꯈꯤ ꯃꯥꯅ ꯍꯥꯏ ꯁꯤꯡꯒꯥꯄꯨꯔꯒꯤ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥस्क ꯎꯞꯅꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯗꯅꯕ ꯃꯊꯪꯒꯤ ꯆꯌꯣꯜ 3ꯗꯒꯤ 6 ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯅꯅꯕ ꯃꯦ 13ꯗꯒꯤ ꯖꯨꯟ 13 ꯐꯥꯎꯕ ꯂꯣꯛꯗꯥꯎꯟ ꯊꯝꯈ꯭ꯔꯦ ꯁꯤꯇꯤ ꯑꯗꯨꯗ ꯊꯥ 4 ꯔꯣꯝꯗ COVID-19ꯒꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ COVID-19ꯒꯤ ꯑꯅꯤꯁꯨꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯂꯥꯏꯆꯠꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯄ꯭ꯔꯤꯜ 18ꯗ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤꯕꯅꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 19 ꯌꯥꯎꯅ ꯑꯅꯧꯕ ꯀꯦꯁ 39 ꯊꯦꯡꯅꯈ꯭ꯔꯦ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯗꯨꯅ ꯚꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯁꯤꯡꯒꯥꯄꯨꯔꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯍꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤ ꯅꯧꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯁꯝꯅꯕ ꯂꯝꯕꯤꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯍꯥꯡꯗꯣꯛꯄꯗ ꯑꯄꯟꯕ ꯑꯣꯏꯔꯦ ꯐꯤꯚꯝ ꯑꯁꯤꯗ ꯇꯥꯏꯋꯥꯟꯗꯒꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯍꯜꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭रे ꯑꯃꯗꯤ ꯍꯜꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯅꯅꯕ ꯈꯪꯍꯟꯈ꯭रे ꯍꯥꯏꯅ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯥꯌꯦꯡꯃꯜ ꯌꯥꯝꯅ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯂꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯌꯦꯡꯃꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯔꯨꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤꯟꯅꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈ꯭रे ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ COVID-19ꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯦꯁꯦꯟꯠꯁꯤꯡꯗꯒꯤ ꯂꯥꯌꯦꯡꯃꯜ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯂꯧꯔꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯀꯠꯂꯛꯄꯗꯒꯤ ꯂꯩꯉꯥꯛꯀꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ COVID ꯑꯃꯁꯨꯡ ꯅꯟ COVID ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯗ ꯂꯧꯔꯤꯕ ꯐꯤꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯁꯨꯄꯔꯚꯥꯏꯖ ꯇꯧꯕ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯂꯤꯒꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈ꯭रे ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ COVID-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯦꯁꯦꯟꯠꯁꯤꯡꯗꯒꯤ ꯂꯧꯅꯤꯡꯕ ꯐꯤꯁꯤꯡ ꯑꯌꯥꯝꯕ ꯆꯥꯡꯗ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯇꯣꯝꯕ ꯆꯍꯤ 94 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯁ ꯕꯤꯔꯍꯥꯔꯤ ꯀꯧꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤꯅꯤ ꯃꯍꯥꯛꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯋꯥꯀꯠ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ PIL ꯑꯣꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ PIL ꯑꯁꯤꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂꯛꯂꯤꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔꯅꯤ ꯑꯃꯁꯨꯡ ꯀꯣꯟꯅ PIL ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯑꯦꯗꯤꯁꯅꯦꯜ AGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ COVID ꯑꯃꯁꯨꯡ ꯅꯟ COVID ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯗ ꯂꯧꯔꯤꯕ ꯐꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯟꯕꯒꯤ ꯂꯤꯒꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ ꯂꯣꯏꯅꯅ ꯑꯦꯗꯤꯁꯅꯦꯜ AGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯅꯃꯛꯇ ꯅꯟ COVID ꯄꯦꯁꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯁꯤꯗꯦꯟꯠꯒꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥꯔꯖꯦꯟꯁꯤ ꯃꯦꯗꯤꯀꯦꯜ ꯀꯦꯌꯔꯒꯤ ꯃꯊꯧ ꯇꯥꯕ ꯄꯦꯁꯦꯟꯠꯁꯤꯡ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯁꯩꯇ꯭ꯌꯚꯥꯃꯥ ꯍꯥꯠꯈꯤꯕ ꯀꯦꯁ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯕ ꯕꯤꯖꯨꯅ ꯍꯥꯏ ꯀꯣꯔꯠꯇ ꯃꯍꯥꯛꯀꯤ ꯀꯟꯚꯤꯛꯁꯟ ꯁꯤꯡꯅꯔꯛꯂꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 9 ꯃꯃꯥꯡ ꯀꯨꯝꯖꯥ ꯏꯪ 2019 ꯑꯦꯄ꯭ꯔꯤꯜ 2 ꯑꯃꯁꯨꯡ 3ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕ ꯀꯛꯋꯥ ꯂꯩꯁ꯭ꯔꯝ ꯁꯤꯂꯨꯡꯕ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯁꯩꯇ꯭ꯌꯚꯥꯃꯥ ꯑꯄꯣꯛꯄ ꯑꯦꯟ ꯇꯣꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯒ ꯍꯥꯠꯇꯣꯛꯂꯝꯈꯤꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁꯀꯤ ꯋꯥꯌꯦꯜꯗ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠ ꯌꯥꯎꯅ ꯑꯍꯛꯄ ꯆꯩꯔꯥꯛꯁꯤꯡꯒꯤꯗꯃꯛ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯖꯨ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯍꯣꯂꯦꯟꯗ꯭ꯔꯣꯁꯤ 35 ꯑꯄꯣꯛꯄ ꯀꯦꯁ ꯏꯕꯣꯆꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯗꯣꯛꯄꯤꯈꯤꯕ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯄꯤꯜ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯇꯨꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯈ꯭रे ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯑꯣꯖꯥꯒꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈ꯭रे COVID-19 ꯂꯩꯅꯥ ꯂꯩꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯂꯤꯉꯩ ꯆꯩꯔꯥꯛ ꯑꯁꯤꯗ ꯖꯤꯔꯤꯕꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯂꯩꯕ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔꯗꯒꯤ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯈ꯭रे ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔꯒꯤ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ
pot huran ki thaudo sing ase ayu school asigi chawkidar na thengnarakibani school asida physics department gi lecturer oiriba oza amagi quarter digi cylinder yauna pose kya huran khre oza singi quarter digi pose huran bigi thaudo asi mamang du stokre covid amara moira school sing thingbadagi oza singna imphal da leidingai mar asida pose huran bigi thaudo asi thokibani haina su paw sina phondorakle state ki wangbra thokpa yamnamak nungaitaba amasum thamoi sokningai oiba paw mana loinabi sikraba matung Tripura da nupa ama matom da sijakre South Tripura district ki manung channa leiba betaga ADC gi belesta ngasi nupa ama matom da hu thaktunu sijakre haina police officials singna phongdorakli police na hiram sigi mata mari leinana phongdorakibada laikhidraba nupa do Ananda Tripura kauba amani haiba khangmangamkre ma ki loina bisu sayol anirongi mamangna masa matum da sijakibene ma ki loina bi laikhidraba matung Anand hanaga manadaba phibam amada lakhibaga loina ngasi hu thaktunu sijakibene ngasidagi sayol anirongi mamangda South Tripura district ki manung chanba sabrumna pangthokiba miyamgi mifam amada khanghauduna laikhidaba Anandgi loinabi Anil Malagi yengbada nungaitaba video ama thadoraki video adu thadorokraba matung local BJP leader Kamal Tripura amasum Sasan Tripura na lusingba mi khutpu ama Anandgi miyumda laklaga maki loinabi Anil Malabo tamthina otnaki madugi matung nupi adubu imungdagi singthoktuna mafi maror segaibaga loinana maru kokpa loiraga miya mamangda nupi adubu mafi amata yauduna khungoinaki numit adugi numidangda Anil Mala masa matomda sijakibani thaudodu senaba miyoi taraga matoi Tripura police na fogalaba matung hauji wang pawang gi thabak satharibani marasida laikhidraba Anil Malagi mapuroiba Anand Tripura su masa matomda hu thaktunu sijakibani haina pawsna mayeksina phungdorakli makasa tharakpo oina masum losilakpona tetakpa atopa pawkhrana mu Delhi gi oinadi covid victim family da lupa lising yankhai gi ex gracier piragani lathokre leba asigi capital city oiriba New Delhi gi oinadi union territory asigi chief minister Arvind Kejriwal na COVID-19 na laikhidraba miyoi singi imung manungda lupa lising yankhai gi ex gracier piragani haina lathokre amaramda COVID-19 gi third wave asi thingnanaba khudakta Singapore gi air service lepnaba prime khre masum chief minister Kejriwal na makhatana haikibada covid ki victim family da sarkar gi maikaidigi lupa lising yankhai gi ex gracier pibigi mathakta kariguma laikhidraba miyoi duna sel tanduna imung manung puba miyoi oirabadi tha gi oina lupa lising ani gi songa gi pension piragani masigi mathakta tha sigi oina Delhi gi ration card holder lakh humdraga mathoida seng kg tara lemna piragani hairiba khongthang asi numit nini gi manungda thabak oina pangthoklagani COVID-19 na mama mapa laikhidraba angang singi oinadi angang sing aduna sahi kunga manga sudriba phawa tha gi oina lupa lising ani gi songa sel gi tengbang pigani loinana lairik laisu tambagi khars pumba sarkarna pugani haina su lakthokre loisilakpo oina content makhtang mayamna hapsaramgi sana thaknaba posa yenba ben thugaikre asu open yaukre COVID-19 gi ani suba wave ko mari lainana awaba khajiktang oirabasu ko hananaba haiduna kai samthong kendra gi manung sana leiba yumthong khuding ni sana thaknabagi polam singgen thoktuna lakli masigi saru amo oina ngasi su kai samthong thauda babuk laikai da sana thaknaba polam singgen thokpa satluba matamda posai puba ben ama miyoi mari manga rom sangduna thugaiba madi gari eduna tonglakpa miyoi singda khut tharakpana singba thawong kya sa tharagle haina intending candidate oiriba Maheshwar Thaunawjamna phungdorakli thaudo asing asi numidang pung 8 makhairom tarakpa matamda thokibani sana thaknaba potlam sing asi yenaba satlingai sairakta sakhangdaba gari ama khamjilaktuna ben adu thugaiba madi saina thaduna pot dienba lakliba sing adu furakpadigi aso apan kya yaukre soklaba ben driver adudi Ratan Mainam amadi Rameshwar khangyambam kawi kai samthong thauda babok laikhaidagini ben asida posta yenba yawba volunteer sing shubam tomba amadi Longjam Michael yauna makhoiga muknaki asigumba siraba tanpham miyamna awaba mayuknariba tanja asida mathong huktaba gundagi thawong oiraba thawong kaya asi tahonjaningde makhatana tawiganu haina Mahesh Thaunawjamna phungdorakli kai samthong kendra khakta natana Manipur gi awon puraknabagi asara changsinjarakliba khongthang asida yaikhai thigainabagi satnabi asi tawiganu thokiba thaudo asigi matangda Imphal West Police da complaint amasu thagatkre haina pawsna meksingna pale
अदुगा मैम हौजिक ओइनदि पाउस मतंग असा लुसिनजरगे अदुगा अतोप मरुइबु इ पाउस सुंगै सुदना मैम दा अपडेट पिजरके हैन मणिपुर टॉप चैनल गी मेकेडी गी मैम दा थमजरी अदुगा मैम गी मोस्ट सुंगै सुदना कमेंट बॉक्स थंबिरमु हाइन हाइजरी अदुगा पतोक्सगी ब्ल सोइखिबा लानखिबा किया यावरसु मैम ngakpigani हदु हौजिक si मणिपुर दा कोविड-19 गी si अदुकी मतिक यामना कंचिलगदि बतंजा हाइबदु ओइबनिना मैमना सुसोइ सोइदना सरकारना पिरिबा गाइडलाइंस अमसुम एसओपी सिंगसी ngakना सतमिनसी हाइनसु मणिपुर टॉप चैनल गी मेकेडी अपील तौजरी and thank you.